Kanglada Arambaina wasak lawkiba MLA MP sing disqualify tawnaba kuki lupsing na center da taksillamlay. Mamang tha January 13 Arambay Tiengol na Imphal gi Kanglada Manipur gi apunbagi saktam ngang na bawasak lawkiba MLA amasung MP sing disqualify tawnaba kuki zo body sing na Union Home Minister Amit Shah da memorandum pesin duna taksin kreha ire. Haukiba yumsa kaisa numita Manipur da ladiba kuki zo singi tongan-tongan ba organization Kuki NP Manipur Zomi Council Indigenous Tribal Leaders Forum, Committee on Tribal Unity amasung Hill Tribal Council gi apunba Coordinating Committee ama oiriba. Jo United ki maikay dage Union Home Minister Amit Shah da pesin kiba memorandum aduda Kuki zo miyam gi oina Union Territory gi mawongda Separate Administration pina na ba amasung Manipur da maitay sing na kundari ba beli gi district sing da kudakta gi Armed Forces Special Power Act afaspa chanahanan na bagi wapam yawre. Memorandum aduda makata na MLA amasung MP sing ase Indian Constitution gi matungin na governor na wasak law banay. Adubo Manipur da communal group ama way diba Arambay Tiengol na way na wasak law ray. Manipur gi hogsik way diba political gi tangta da ba piba masida January 13 Arambay Tiengol na makoy gi mapanggal so taw kibado. Central Security Force ki mamang magtada illegal maitay radical group ama way diba. Arambay Tiengol da government ase surrender taw bagi mawong ne. Mamang sahi 2023 gi May ahum dagi hawrakiba Kanglup ki irang asi laksin na ba. Center na chathariba thawong sing asigi matang daso Zo United ki maikay dage wahang kaya hangladuna irang asida miyoy chaniga nipan laikhidre miyoy lising putaren na mayum makay laitre bara na ningtam batsahi umudraga mga gi matungda Manipur government na radical group ama oiriba Arambay Tiengol da surrender tawriba se yamna sathiba aranba manay masida center na khangduna layroidava ne Maitay legislature actors amasung civil society sing na state asigi institution sing gi function sing amasung Democracy bulana sizinaduna sahi kaya kuki zo miyam sing ase inthorok pa sina kuki zo miyam na laibak asigi unity amasung integrity asi kahanda na thambaga loina na political aspiration adu phangna na bagi damakta masagi legislature laijaba union territory ama lingba pamle hai bage warol kaya memorandum adu da palli hai re panbay abadi kuki zo kangbu sing na Indo Myanmar border fencing khabagi mayokta leidabasu maitai gi organization sing na Smuggling amasung terror attack sing ase check tawna na ba Myanmar ga lona riba Manipur gi ngamkhay sing da sambal khaba pamle loina na center gi maikay da geso hauki balay bak pokpa numita internal security gi ground da India Myanmar gi lamkhay da kilometer lising amaga chatruk ni fuga humdoi gi saruk ama sambal khara ga ni haina phongdo ki baga loina na madugi matung numit nini chontharaga India amasung Myanmar laibak ani gi marakta 2018 dage ek is policy gi saruk ama oina chana duna lakhiba Free movement regime kaktanaba center na warep lawre loina na masigi processing thujinaba Ministry of External Affairs ta khangan khreai na phongdok palai khravane amarom da Kanglada pangthokiba miyam gi miphamadu da MLA kuntraga taruk amasung MP ani na saruk yaduna Manipur gi apunba gi saktam kaihanda na thamnaba amasung lairiba irang asigi warwaisin puraktuna santi laiban lamdam ama oinaba tongan ba warep taruk lawkhibane